इरैबाक असिगी अरंग थवान मिसाक की मसक ओइरबी पिकलिबी चनुरा अनीना मलेम पुंबगी ममांगदा लमदम असिगी मिंगचत उरोंग खिनख्रे लिसिप्रिया कांगुजमना जीनियस वर्ल्ड रेकॉर्ड थमख्रे मसाई सही तरा खक्तमक नाइरिबी मालेमगी सकनाइरबी क्लाइमेट चेंज एंड द एनवायरनमेंटल एक्टिविस्ट लिसिप्रिया कांगुजमना ngasi नौना जीनियस वर्ल्ड रेकॉर्ड थम्बा ngamkhre mahakna malemgi khwaidagi chawba plastic bottle na saba wahi pareng ama mapung phana iduna record asi thamba ngamkhibani hairi ising bottle lising taruka supna yankhai taruk season na duna supna tangi minute 9.02 da anauba record asi thamkhibani mamang the United Kingdom da leiba Saint Award Trip School na record asi minute nifu manga da punna ising bottle lising ahum chahum kun manga na wahi parenga ma iduna thambangam kibani record asi thamnaba honabda irika kangujam amadi Ryan International Group of Institute ki mai roising na sumateng pangki thauram asi mahakna tamliba Ryan International School Noida Extension da jury sing expert loinana independent witness ka loinana pangthokibani Linthoi Chanambam na puari semduna World Cadet Judo Championship da gold laure Manipur gi judoka Linthoi Chanambam na Judo World Championship da gold lauba ahanbe Indian oiduna puari semkhre Bosnia and Herzegovina chathariba World Judo Championship da masai sahi 33 surabi judoka asina mahaki weight category 57 da punamaki makok thongduna mai pakhibani Linthoi natana leibak asigi atopa Indian judoka amatana World Championship ki age group category asida medal amata lawba ngamkhidri chahi 19 makha gi World Championship aduda Linthoi na iponda marirak mai paklaga final changlakhibani maduda Brazil gi Bianca Raisanga thengnabada waja aridagi nganna mangjil thaki amadi minute loi fawada amasoinoda laiduna World Cadet Championship asigi champion oikibani